Ahanbada Apex Paite tribe na phongdorakpada akanma mongna makoina yaningdaba phongdopu oina koki budi khrana tawthurakpa thabak thawna Paite tribe sing akanma mongna asawbo utkre Paite pondom haiba unconsented inclusion sing makhoi official letterhead sing da haibri koki student organization KSO Delhi and NCR loina na walking cookie CSO Sadar Hills ta makhoi knowledge amasum information amata yawdana makhona yahon khiba adugi matangda akan mamong na Paite tribe sing na asaw phungdorakli cookie group sing na makhoi ayaba yawdana Paite gi symbol sing sijna baloina na recalling past cookie Paite conflict sing amasum KSO Delhi and NCR amasum walking committee cookies SO sing na makhoi letterhead sijnari ba siguma sing asilak thokadabani haiba removal togodam demand yauna wapham kya suma khata na phungdorakli amaromdana BJP parliamentary board lakliba numaisu numit haiba August ki tang 13 numidang wena pung 3 tab matamda vice presidential candidate finalize tonobgi damakta board phamlagani hairi hairiba nomination process asida NDA CMs amasum deputy CM sing joining tawgani haba wapham yauna loinana hairiba candidate asi nomination tawbagina August ki tang 13 da file tawragani wapham yauna phongdorakli atopa tendakpa pawman Independence Day numita police ki gari singda Shillong Pastor Bihasta petrol bomb langsilam lahiri atopa the Committee on Tribal Unity COTU na akan mamong condemn tabagoloy na hariba thawdo si provocative incident oiba sagon sa numiki ayukta si Zaulen village thokiba thawdokta arambay tingol sa members sing involving tawi have maral shira do COTU gi wapham urkul times report tawri Pakistan Army Rocket Force ko one of force CM ni Prime Minister Sharif Pakistan Advanced Technology siznaba amasung lebak sigi combat capability sing mapangal kan hanbada maru eba tangk ama oigadaba Army Rocket Force ko ba anoba force ma CM ni hanalak tukri Prime Minister Shehbaz Sharif na wapham masiyum sukisa numita humdraga ni pansubi Independence Day amasum handak numit marine India ga mukna kibening sing duna pangdukiba thawrama ma lakpokibani Masileba asigi military response capabilities sakot hanbada maru eba tangka amani haina Prime Minister Sharif na Army Rocket Force Command semle haina lathuklo duna phongdoki adumaina magmagna anoba force ki maramna natragana masigi daite singi maramda makhata pa akupa marul phongdoki di Pakistan ki anoba force leba asigi misang minai People's Liberation Army Rocket Force na ithil piba mali China ki People's Liberation Army Rocket Force na kangphal da khinba ballistic hypersonic cruise missile sing nuclear amasum conventional animaki control tawi President Asif Ali Zardali service ahunki ship sing amasum national amasum foreign dignitary sing thawram dru saruk yakhi Prime Minister Sharif na me thara Pakistan amasum India gi marta muna ki bad asoba mai pakpa amani hi amasum lebak gi nuclear capability bu India gi atomic power gi pakumpi na tangai padaba amani haina thagat pa phongdoki numit mari ni khakta India gi napan mase tang thua khena mahana ki mangna US President Donald Trump bu India amasum Pakistan gi marta ceasefire ama tawna bada mating pangbu gi damak thagat ki amasum Kashmir issue UN resolution sing gi matung ina losin gadabani swaki April kungani thoida Pahalgam na attack tawduna misam kunga taru khat khibe gi laman kumduna India na me tereta Pakistan amasum Pakistan occupied Kashmir terror infrastructure da target tawduna operation sindur sadaki numit mari gi ngamkhai mawangudigi drone amasum missile sing sizinaraktuna akan mamona kapnaraba matung me tara India amasum Pakistan yanaba ma puraktuna mukna balosin ki laiba ani gi military singi Director General of Military Operations singi marakta direct wari sanaraba matungda Pakistan kapna belep khibani haina India na haiduna lakhi Prime Minister Sharif na maki role pibura China Saudi Arabia Turkey Azerbaijan UAE amasum Iran bu India ga muknaba matamda Pakistan gi phirep sagotpagi dama thakat phongdoki Gaza da tengbang polam phangan babu khulai oina sisinadana ba group sing na Israel da taksingkhri Gaza Strip amasum occupied West Bank da thabak toriba H group sing gi dama Israel gi rule sing na mafam du yamna mathok ta tengbang polam thingni amasum Independence Organization sing mod Israel gi political amasum military agenda yengla thabak tawba group sing na mod sinki kani haina non profit group cham henmana sagol sunum te warning pikre adubu wapham sing si Israel na yakiti Oxfam Doctors Without Border amasum
Kiar yawn organization singna sahi tawba sirol amana Israel bulana soolaba Gazada saningai leitaduna miam sarha helaba matam masida tengbang potlambu khulai oina sisinabagi maral ski Mars thada Israel na lakthokiba registration rules singi paukum group singa sina piraki rules singa du ki matungina organization singna betting gi dama makhoi donor singa masum politician staff ki mapung phaba listing kusinaba mathautai group singa sin asun matau tarabadi makhoi staff ta kodong thiba nangani amasum mateng pangma thingnaba maram sing Israel da pigene hari registration ki thoram sing as independence organization sing bu control tonaba advocacy gi machine mena ba masum humanitarian report sing censor tonabani haina group sing haiki rules sing adu European data privacy regulation sing thugai thodokra da age group sing da rules sing adu nga na banumi tare ni khaki matam pi haina sirolo duna makhata naiki Gaza the humanitarians aid ki in charge ojiba Israeli military body COTU na sirolodur haribi singadur yakiti Hamas the makhoi military capability sing mapangal khathanna bamasum Gaza the group asigi control henasi anaba aid lan sisinaba kupsinana group singa sin sisinari haina COTU na maral sikhi International organization kharana information piu yadaba masum registration process ilu yadaba sina makhoi asyengba intention gi maramda nungnangwa pokhale haina COTU na sigol sunumit sirola madaki tengmang polam sangma hinthai hairibadu Hamas ki khutchangma thingnaba basic oiba security gi mathau taba sing organization sing tawdaba matamda thoi haina COTU na ki Its group sing amasum United Nations agency sing na misang mikai naiba assessment sing puto ihaina Israel na matam kya gi mamang nagi haidan nakli sagol sunumita its group sing na makhoi ayama Israel na Mars thada gi blockade tawdagi life saving assistant truck ama phawba pushin ngamdana rakli hen supungtoki tengbang polam sing ayama saru Gaza da liba misam sing yautre Gaza da miyoi lising hena hatkre miyoi ayamba lanjinare masum saktang thokatore UN agency singa masum AIDS group kharana mating pushinba amuk hawkhre dubo sangbagi iyaba piriba truck singi masing yamna matik sade hari maraksta langoi salaba territory da mating pangba maruiba distributor oina thabak tawnaba Gaza Humanitarian Foundation Israel masum United States na mating pangba gi wahudagi unkhana ba hengalakli Gaza the UN lusingba H distribution system gi mutsingadaba Americans contractor gi distribution site singi manakta sana thaknaba phangnaba honaba amasum Palestinian sam hena hatkibadagi malemgi mafam kyadagi American contractor da yaningdaba phungtokli Gaza da potchai yenanaba military escort sing lawnaba Israel na UN agency sing da takshili adubo agency sing na makoidi neutral oina laigani haiduna ayamba matamda escort tawde Israel na Gaza da rule gi matungina sanghanba yaba mating lebash na sanghali hairi adubu nakanamada Gaza da matam sangna thabak tawduna laklaba AIDS group singna border crossing singda life saving supply mayam thingduna thambada yanindaba kana phungtokli Gaza da pushinbada Israel na thingba potche maru oina water sanitation and hygiene polam singda natana sana thanaba polam sing $2 million 2.5 henwigi Oxfam dale haina Gaza da Oxfam gi official Busra Khalidina haikhin su paus na makata na pali Europe ki lusingba singna Trump amasum Putin gi mifam senari Ukraine gi Zelensky na UK gi Starmer unakre Alaska da US amasum Russia gi maru eba mifam amagi mangoinana sagol sunumita British Prime Minister Keir Starmer na Ukraine gi President Volodymyr Zelensky London na taram okre lusingba anina 10 Downing Street laiba Starmer office mapana comment amata pidana harau konaki yumsakaisa numita US President Donald Trump sum Europe ki tuwan laibak sing single Berlin dagi virtual meeting sing na saruk yaraba matung Zelensky Britain gi kunung da lakani Trump na irai numita encouraged Russia ki President Vladimir Putin ga unabada Ukraine ceasefire ma tawna bhona bana ma ki ahan maroi panam oigani haina makhoi da thajaba pirakhi haina rosing busing aduna phungtuki Putin na wari sanadrabadi Russia ki mathakta makha taba thingbasing thamgani haina Starmer na mangzu na phungtuki Russia da pressure hena na ba pinaba economy da aikoina sem saraga lei haibasi colleagues sing da ningsing ba maru oi haina Starmer na phungtuki Zelensky amasum Europe ki lusing ani man US amasum Russia ki mi phamasina makoi amasum makogi interest na khai
nathayraga thamlagadra amasum Ukraine amasum Europe ki tungi security kudong thibada thamnamlaga Moscow gi maikeida walushin thigidra haina thawai wari Ukraine Russia ki lan hauzik sahi mari sangakle hauzik German chancellor flight risk Mars amasum French President Emmanuel Macron gumba lusing gi marakta kharana yums krisin numida Trump ga video conference tawkiba adu kanaba phangi haina thagat pungdoki yums krisin numita Berlin na sinduna Barcelona phangkiba mifam singi matungda paumising na wangang ma US President Trump na kari gumba irai numiki mifam matungda Putin na Ukraine lan lepu yadravadi Russia gi wena yamna sakhiba kudong thiba sing nangan haina warning piki yums krisin numita star amana ki Alaska gi mifam si yamna maru oigene musum Ukraine da ceasefire ama tawnaba lambi ama oibi he adu Russia da lam pithoknaba Ukraine da pressure pigadaba yana si ama Trump na sahi tawna ki bi hena Europe da yaw phawriba nungnang basing ma na phokdoki amasum kari guma mathau tarabadi Russia da pressure henganaba nungsukki allies sing na sem saraga leigadaba hena warning toki Moscow amasum Kyiv ki marta santi gi yana si ama sahi tawnaba da mateng pangnaba Shem Saraba Lebak Singi Lusing Busingi Marakta Yum Zagashan Numita Phone Wari Sanavada Staramana Lalu Shinana Viana Siema Purapumatam Ukraine gi territorial integrity ngaksen bo oigeda banaki international borders sing namduna hongbi aremasung hongloida bane haina mang haiki ACO summit yawnaba Nepal gi Prime Minister KP Sharma Oli China da sarkadawi Prime Minister KP Sharma Oli Shanghai Cooperation Organization SCO Summit yawnaba satliba tha China sakani Summit adu Prime Minister Narendra Modi amasum China gi President Xi Jinping yawna atai lusingba kya saruk yagani Prime Minister ga naknaba source gi matungina Shanghai Cooperation Organization SCO gi ti anji summit yawnaba Oli August 13 numit mangani gi China da sakani hari SCO gi The summit August 13 September ama phawa pangtokni adumainama khongset asi official oina pangthokpa hauj phawa ti letri Oli na China da salaba matung sayol khra lairaga September tha mayai sanbada India ra sakadori ma ki India khongset asi su official oina lakthokpa letri Nepal government party the Communist Party of Nepal Unified Marxist Leninist ki head Raghubir Mahasena Oli August 13 China da sakani haina phongdoki du akupa marol singdi phongdoki di Oli na laiba asi awang thangwa yumthang na balaiba satpada Chinese President Xi Jinping unagadori haina source naki Nepal English ngani ga taraga taruki March kungani thoda SCO Secretariat ka Memorandum of Understanding MOU ama sahi tawnaraba matung dialogue partner oina SCO da yauki MOU adu da Nepal na trade transit and investment, energy, agriculture, small and medium business, security issues in legals and custom affairs, transfer and communication, science and technology, education, health, culture and tourism amasum disaster gilamda ACO ga thabak tawminabagi scope ali Oli na mamang saida marirak suba Prime Minister gi office pai khraba matung English ngani ga kunga mari gi December thada China da official oiba khongsat amasaki Nepal gi Prime Minister KP Sharma Oli September 13 India da official oiba khongsat amasakta dauri haina Foreign Ministry sourcing na nitukaba numita phongdoki lalon itik tourism information technology connectivity hydropower amasum border gumba issue mayam gi matang na khongset aduda khanagani haina makhatana sourcing aduna ki Foreign Ministry na awang thaki khongset aduda khanagadaba hiram sing finalize tawna hauju hotnari haina Foreign Minister gi press advisor Ikras pathakna phongdoki Oli gi delegation da yawgadaba Foreign Minister Arju Rana Diubanan thukaba numitam ha ki India khongset makna pukhatkadaba hiram singi khwaidigi maru oiba Delhi amasum Nepal gunjagi marakta direct flight sing oigani haina phongdoki Nepal gi numsuk thangba sarukta leiba Nepal gunja city amasum New Delhi gi marakta direct air connectivity na haki top agenda oigani haina Diubana Foreign Affairs Ministry the political leaders sing lawmakers sing amasum industrial singi mifam amada phongdoki masi oirabadi nungsuk thangba Nepal gi masak soidana hongani haina maknai ki thaba asigidamak mafam aduda mathau taba infrastructure mapang khathanaba mathau taba ground government na mangjongna tawkhre haina sumang ki West the Nepal gi district kunga manga rongi mamang Nepal gunja amasum Delhi gi marakta propose toriba direct flight ki kana hangani haina duibana ki
ꯑꯩꯈꯣꯏꯅ ꯅꯦꯄꯥꯜꯒꯟꯖ ꯑꯃꯁꯨꯡ ꯗꯦꯜꯂꯤꯒꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠꯁꯤꯡ ꯍꯧꯔꯕꯗꯤ ꯇꯤꯕꯦꯠꯇ ꯂꯩꯕ ꯀꯩꯂꯥꯁ ꯃꯟꯁꯔꯣꯕꯔꯒꯤ ꯒꯦꯠꯋꯦ ꯅꯦꯄꯥꯜꯒꯨꯟꯖ ꯑꯣꯏꯕ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯄ꯭ꯔꯄꯣꯖ ꯇꯧꯔꯤꯕ ꯐ꯭ꯂꯥꯏꯠꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯟꯈꯤ ꯅꯦꯄꯥꯜꯒ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ 5 ꯁꯤꯛꯀꯤꯝ ꯋꯦꯁ ꯕꯦꯡꯒꯜ ꯕꯤꯍꯥꯔ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯎꯠꯇꯔꯈꯥꯟꯗꯒ ꯀꯤꯂꯣꯃꯤꯇꯔ 1980 ꯌꯥꯡꯈꯩ ꯂꯣꯟꯅꯩ ꯂꯝꯍꯥꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯅꯦꯄꯥꯜꯅ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯃꯁꯨꯡ ꯁꯔꯚꯤꯁꯁꯤꯡꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟ ꯌꯥꯝꯅ ꯇꯥꯡꯏ ꯔꯤꯖꯟ ꯑꯁꯤꯗ ꯅꯦꯄꯥꯜꯅ ꯂꯩꯔꯤꯕ ꯃꯐꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯤꯃꯥꯆꯜ ꯈꯪꯍꯧꯗꯕ ꯏꯆꯥꯎꯁꯤꯡ ꯅꯤꯡꯈꯥꯏꯕꯅ ꯂꯝꯕꯤ 419 ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯪꯍꯧꯗꯕ ꯏꯆꯥꯎ ꯑꯃꯁꯨꯡ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯌꯥꯎꯅ ꯄꯨꯟꯅ ꯂꯝꯕꯤ 419 ꯐꯥꯎꯅꯕ ꯌꯥꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯃꯊꯪ ꯄꯨꯡ 23 ꯑꯁꯤꯗꯁꯨ ꯁ꯭ꯇꯦꯠꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 4 3 ꯐꯥꯎꯕꯗ ꯑꯀꯟꯕ ꯆꯥꯡꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯦꯌꯔ ꯑꯣꯐꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤ ꯁ꯭ꯇꯦꯠ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯁꯦꯟꯇꯔ SEOCꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕ ꯈꯪꯍꯧꯗꯕ ꯏꯆꯥꯎ ꯑꯃꯁꯨꯡ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 305 ꯑꯃꯁꯨꯡ 505 ꯌꯥꯎꯅ ꯁ꯭ꯇꯦꯠꯁꯤꯗ ꯄꯨꯟꯅ ꯂꯝꯕꯤ 462 ꯐꯥꯎꯅꯕ ꯌꯥꯗꯅ ꯂꯩꯔꯤ ꯅꯣꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯤꯕ ꯃꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯍꯧꯖꯤꯛ ꯂꯝꯕꯤ 140 ꯐꯥꯎꯅꯕ ꯌꯥꯗꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯟꯗꯤꯒꯤ ꯃꯊꯪꯗ ꯀꯨꯂꯨ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯂꯝꯕꯤ 63 ꯐꯥꯎꯅꯕ ꯌꯥꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ ꯖꯨꯟ ꯊꯥꯗ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯈꯤꯕꯒꯤ ꯃꯇꯨꯡ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯪꯍꯧꯗꯕ ꯏꯆꯥꯎ ꯑꯃꯁꯨꯡ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯌꯥꯎꯅ ꯅꯣꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯁꯤꯡꯗ ꯃꯤꯑꯣꯏ 115 ꯁꯤꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯖꯨꯟ 10ꯗ ꯀꯨꯝꯒꯤ ꯅꯣꯡ ꯌꯥꯎꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ 63 ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯣꯡꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯇꯦꯟꯗꯪ ꯑꯆꯨꯝꯕ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ